लाखलीबा जून की तांग कुन तरु इंग लिसिंग अनि के कुन ग मथोय इंटरनेशनल डे अगेंस्ट ड्रग एब्यूज एंड इलिसिट ट्रैफिकिंग नुमित असिदा देश हामना सिंदुना ऑनलाइन की खुथांग दा गूगल मीट एप की मतेंगना पांगथोकदौरी मसिदा सरुक याबिनबा नोंनुकना लेबाक मियाम की मफम दा हाइजरी अदुगा वांगांगलोय गेस्ट स्पीकर थौनाउजन ब्रिंदा एडिशनल एसपी मणिपुर पुलिस सर्विस अदुगा हिरमना magnitude of drug pandemic in Manipur ni nga sigi maru ebe ipauk sing myam da share to zugi myam le fuk tamina si han badang lebak sigoiba covid-19 update myam da thamjaram ge hau khiba pung kun ge mari da leba astamiyoi lising yang khai ge mari ge supnagi humpu ga mapan khak nauna covid-19 positive oiba theng na rakhre aduga hairiba pungpham haibedi haukiba pung kunga marisida miyoi supnatagi lising amaga sahumga kunga mathoi covid-19 positive oiduna laikhidre hainasu health ministry digi thadorakpa data na makhatana spali fegoktana online class boycott torakpa yai heba wafam mahairoi lupkiana yaningda phungdok narakli Manipur lengana taresuba pay commission gi tolop phangandrabadi mathang thari gi online examination boycott tarakpa yai haina phongdorakhiba wafambu all Manipur student union amsu amasum pangal student unit Danamanjuri University na akan mon yaningda phongdorakli mahairu lup singasina tuan thadorakpa chirol singda hai covid-19 laisana lamdamasida kham thiengna awaba mayungnari ngai sera sida Fegoktana taresuba pega mari lainana makhatana khongjang sangsilakpa yai loinana online gi class amadi thabak thoram sing boycott torakpa yai haina phongdorakhiba aduna mahirui singi punsida sauna singnaba mathwale haina su phongdokhi amaromda atopa pawamana ngarang New Delhi da pangthokpa parliamentary committee on AST gi miphamdagi Manipur Lok Sabha gi MP Dr Ranjan walk out tawkhre magna walk out Tauraba matungda atai committee aduda yauriba atai BJP members singsu walk out tawkhi mafam adudagi walk out tawbagi matangda MP Ranjana committee gi chairman da iba warol amada parliamentary committee aduna khanaduriba wafam adu committee aduda piriba thaudangi wangbadani adugi sumathakta Khanagaduriba agenda adu parliamentary committee on health and welfare na khanaduna report amasu langkhat khrabani hairi henasu pausina makhatana phungdorakli atien ba to pawamana AstraZeneca Pfizer vaccine Delta COVID variant ngakthokpangami AstraZeneca amasum Pfizer biotech na saba COVID-19 vaccine Delta amasum kapa variant COVID virus thengnabada effective oi haina scientific study amana phongdorakli India da thengnakiba Delta variant adu ka hena launaganrigi khudong thiba lairi asigumba masak olaba virus makhalasi AstraZeneca na saba vaccine singasina ngakthokpa ngambagi mapanga lei haiba khangma ngamle haina Oxford University gi thijinba singna Cell Cover Journal amada phongdorakre haina spali Atopa pawamana pharaga vaccine kapkhre curfew manungda niyam thugaiduna tholakpa miyoi sing district administration amadi more police na phaduna wakhal tahallaba matungda covid vaccine kapthowankhre hairi more gi additional deputy commissioner ADC ke Zadumani SDO Dinesh amadi OC Dilip Kumar yauna more kaithel curfew gi niyam thugaiduna tholakpasing phaduna wakhal tahallaba matungda sahi taraga nipan gi mathakta leiba miyoi sing covid vaccine hidak kaphaudabasing more primary health center da puduna hidak kapthowanki adubu miyoi anidi hidak kapadanatana ataidi hidak kapa yakhidi hairi hen supali State sigi wang bertokpa pau khara myamna thamjaramge sangariga thomjinabada ani sire Delhi Haridwar road motorcycle ama sangari amada thomjinbagi thaudokta motorcycle adura lakpa nupa ani sire haina yum sakisa numita police na phongdokre thaudo adu leba pokpa numiki numidang wairamda Muzaffarnagar gi Bijopur village manakta thokhibani haina police na phongdokhi laikhidraba Ravi Kumar amasum Arvind Haridwar dagi Panipat halakhibani haina su pausna phongdorakli Atopa pawamana insurance ki senpham pambadagi apokpi mamana sahi mapan gi nupi masa khawri mekhai duna hatkre yamna tangna thokpa thamoi sokningai oireba thawdo amar apokpi mama amadi
लोइनबा नुपाना सही मपन खक्त ngairibi nupibu khauri metkhai duna hatkhre toan ba media report sing phungdoknarakibagi matungina Pinky say kungatret kaupi nupi aduna hana yumban minaramba nupa aduga khainaraba matungda masa nupi adu mahaka lai minarakibane hauzik Narinder Pal say kuntraga mathoi kauba nupa amaga nungsinaduna punna lai minaribani so hari atopa paw amagi matung inadi Pinky amasum Narinder Pal ani asi hauzikti luhongduna lairabani su hari Punjab ki Ludhiana da thokiba laibak thiraba thaudo adugi matangda police na thijinba hokre Saliba thasuki taraga mapana nauribi nupi masa adu Ludhiana district ki Hamren kauba khungang amada laiba sa sangi machinjak sungba factory amada makya apokpi mama Pinky amadi Narinder Pal anina khauri metkhai dano hatkibani hainasu pawsina makhatana phungdorakli Barati kaubi nupi masa adugi mingda matai manau aduna kumza English ngani taraga ni pan lupa lakh aniga lising yang khaigi life insurance policy ama laikhibani haina police na phungdoki Pinky amasum Narinder Pal na kumza English ngani taraga mapan lupa lakh ahum piduna lam masjid amasu laikhi lamgi senpham adu installment oina hauji pikhatlibani makhoina bank ta hauji phawbada lupa lakh amaga lising ni phuga mapan pikre adubu award pen senpham adu pinaba honabada awaba kaya mayuk naribani hainasu pawsinasu phungdorakli phibam singa sidagi phatraba matai manawoduna Bartibu hatolaga insurance ki senpham lakthokuna bank ki atonba senpham singnaba thorang torambani pawgi likhuna sigi matungina matai manawoduna sai mapan khakta ngai ribinu pi masadu gyan mangduna ngauksnare haijinduna private hospital amada pukhalakhi doctor singna dinu pi masadu lambi da siraba matungna hospital adu yorakpani haina lakthoki nupi masadu gi thawai yaudra haksang da postmortem bidamak civil hospital amada thaduna postmortem sa tharubada sor thingbadagi sibini haina phungdorakhi phatraba matai manaw adunasu nupi masa adu makhoina hatkibani haibu wafam phungdorakle haidi hauzik mihar adugi matana police na akanba investigation sa thaba hokre su pali losilakpoina topa content masang tanga myamna hapsaramge allopathic doctor singbu thajadaba utkhiba yoga guru Ramdev Supreme Court satkre allopathic medicine amasu masigi Doctor singna COVID-19 gi license lakshin mangam loi haibu wafam phongdoktuna laiba asigi doctor singbu mai hauna sawon khiba yoga guru Ramdev na ngasi Supreme Court satuna haujuk ma ki mathakta lairiba police case mayamdo freeze tobiyu haijakre laiba asigi tongan state amadi union territory singda ma ki mathakta thangatnarakhiba first information report FIR singadu amata oina punchilaga Delhi da transfer tahon bira o hainasu yoga guru asina apex court adu haijakhi haukiba metha da lebaki mafam sing sin thongna COVID-19 license ki ani suba ka hena sandokanba wave na miyambu paktakna na hatpa horakhiba matamdura covid ki virus makhalasi allopathic drug singna laksin mangamloi haina miyamda samam nahanba mawongna wafam kya phongdoklubadagi allopathic medicine ga mari leinaba medical staff singna maki mathakta asawba phungdongnarakibani allopathic medicine na laying sathabadagi covid positive oiraba laibak asigi miyoi lakya sikre oxygen phangdabadagi sihiba miyoi di khara khaktani adubu allopathic drug sing tharubadagi siba masingna yamna heli haina magna phungdokhibagi video ama social media na viral oirakhibani haina Pausna makhatana phongdoragli aduga myam hojikoinadi matang ase luisinjarage aduga pathoksa khibisida sohibulan khiba kya yarsu myam na ngakpigani anabu I pausing lebaga myam da update pijaraki haina channel asigi makedegi thamjari aduga nungdaram phongbusi phongdagi yamna nganna myam I pausing share tawjaraki myam ngai minasi and thank you